Center amasung Manipur government na ingtapa lehnana ba khuyek pinari ba kuki jogi khulai paiba loop singi mathakta Union Home Ministry gi makok thongba official amasung Manipur government gi makok thongba official singna review tawbaga luinana section wa thangfre karigumba yana waron gi wangmada ground rule sing thugaramadi action lawgani masi wafam stamo hana dagi songna dum laktana lei ki suit da lei ba group sing si su the piri ba moi ground run da lei ba chana kanglon se ingdabani haibasi anubo wafam natre masi adubo phana yamna hairaga su masigi lei ba su gi wangmada ground gi wangmada he tawbi wafam si tamo atumak thoi masi hantamuksu Ministry of Home Affairs na akan wafam thamedi hai masi akoina kamaina yengbe tamo an boina mani nabukuma Sigi akoigi suspension of operation da leriba kuki militant makoigi kunmanga ki umbrella organization oiriba UPF haibatune keno haibisne makoi ani sigi mayam sina tawriba thongsi sengna harabati makoiga government of India ga wari sanabada yanariba wafam sing thamliba terms and condition aduka makoina ingadaba guidelines in karising amata ngakna satli habase akoi lode satte habase adam makoigi India keno the security force mayam su makoigi intelligence agency mayam su loina makham tholo wafam ni hojimak zame makoida high krai keno da mamangi tha ani ongi mamang da keno da wari sanapta makoigi keno si suspension of operations ki deal si amung sangtha kare sangtha da wari sanabu matamda makoigi designated camp sing akoigi keno ki foothill areas ki tampaka lona ba makhum sing ki makoi haiba camp tare si thangdo khatawni haiba wakhum si hanana yanar ga leikrabani aduga makoina khutlai makoina bai ba khut suklai singdu makoigi keno da akoigi kari yanaraba store amada makoi thami harga so paina bai khona bi hana market ni mukna kaina leiri ba punamuk se loin lei wa khungak tani aduga makoi khulai parka free movement to bi yaroi ko chat bi yaroi adagi extortion to bi yaroi adi miyam da aki khangki bi yaroi hybrid sing sim guideline mayam ma su loin lei gra bane ko adu hybrid se amat ngak to makoi makoi na hojik su adum nga alaitana adum makoi ki illegal oiba amasung kano mayam se yamna adum patan sathari haitare national highway sing sathari loinana singthak tagi akoigi Manipur tampakta maitai ki khun singda nomai kapsin ba bom kapsin gi thong su ngahang letena thok sathari bisne adana